Manipuri Wari Pambi channel na tabiriba pumnamakpu amuh hana taram noksari ngasi amu mayamgi ngaihak pothananabagidamak anauba Manipuri horror story amakhak puduna laksari. Horror story asigi maming Pharmacy da tamnarakpa. Horror story asi amuk ngaihak taminarasi. Binoy do ngasay ayuktagi makoygi manggol aduda fi ama illaga ayo ima haina ima kauduna nahi duna lairi. Magi nupi Santi balana ayuki insang oinana ba haiduna ingkholdagi mana masing khara hek luraga manggol aduda polangdo thamlaga. Karigino makoy tasauna ngasay ayuktagi ima haina sahi tara romgi mamangda laikhidraba ima adubu kauduna adum lairi badubo aduna anabado fagadawri bara haiba adu isaruk doctor da salaga amuktang haksang do kari nungaitribana haibadu yengthoklusi haibaso sirage haiba makhaya de numit chupama angang masa dauna ima haina dum na he dona lairaga taning da bama yaweba matang adu da binoina masa ngamda tumilayu haina mahak inupida laukhatuna haira i nang wara masa kayana ima kauraga pothaje haiba isaido amakta tadribara nangbo taseng basuni binoy se na sunaman khraba haibaduni leina amatang lakpada mangonda hana hekta thunglai mahakinupi Santi balana haksang nungaitribado toina siphet nagali base karida akaiba laibagino doctor gi manak salaga amuktang mamuttana yengthoklusi hairakli base matam phanayam na sangkhrabani adubo binoy na sungya yade hairuraga magidi thokchomgi pharmacy gi manakta na satkini pharmacy dagi hida guli khara lauraga ngaihak pharaga adum lena khini masidani magi nupi Santi balana mabu hekta warauri basi manggol aduda Santi balana insang malaga binoyna ayo ima haina nahe raga wa yetna ringai matam sang na lakhidraba binoy gi mamana ba amubado hotlauna changla i binoy na nahe duna lairambaduna amubana itaw nangsu aina lakpa matamda amukta haksang ado king launa kanuna lairamasi hek thengna de hei airakhi binoy gi nupi Santi balana wapang laduna sumi ta amuba asumna siphet narakli base sahi ahum lom suraklabani ngasi phawba doctor gi manakta salaga amukta sek phajana tawhalaga yengthokmusi haibase yade hek hairubaga madi thokchomgi pharmacy sida satkini ida khara puraga lakani thokchomgi pharmacy se magi bengumbani sahi ahum lom sida kaya ayamlaba selno mana pit pharmacy sida langthokli base asumbani binoy tasengna doctor gi manakta salaga masado yengthokloba mahak paisa gi nate hospital satpa doctor gi manakta satpada masada yamna hainadaba kari hairakadage haina akiba ma adum lai yamna ka hena aruba anaba maksu natabanina mana pharmacy sidagi tana raga hidak lauraga hek chai thokchomgi pharmacy se tasengna mahak haina thokre thokchomgi pharmacy adubu phamliba Somarendro mabudi training khara saluraga pharmacy se hangbani adubo laikai gi hidak kapnanaba nurse na singba matik chana laitabana mana hidak kapana singba kaya supachat chatli matamaduda magi nupi na Somarendro gi mahut sillaga pharmacy da ayamba matamda lai magi nupi di tasengna training saluraga phamba maktinati mapuroiba Somarendro laitaba matamda phone da pau phauna raga hidak maming singado hairaga laite asumna yanaba umpham bani ka hena wakhan la na khanaruba makin natana adum ngahak matam lenbagi pangangang bada binoy su pharmacy adu laklaga Somarendro ginupi aduga drodra launa wari wata hek sabado nungaiba ama yauna rure kanagumba kharana ayo angan bada hotel sangbada hainakhibada nongmagi sa glass ama thagaudabada laifam chafam khangdabadauna binoy su pharmacy aduda laktuna nongmagi bix mithai amata oirabasu umhaudrabadi nungaitaba haibado oirakre ngasidi binoy gi marup amubana magi khangnaba
मेडिसिन डॉक्टर अमा लई मदुगी मनाक्ता चत्तुना अमुक्तंग येंथोहलुदबा यारोय हाइना यामना कन्ना हाइरक्लमनी बिनोयनदी कन्ना यादे अदुबो यानी यारोय हाइना कन्ना येनरक्लबा मतुंगदा नमदुना अमुबना ngamduna डॉक्टर अदुगी मनाक्ता चत्पदा यानरे असुमना बिनोय अमसुंग अमुबा मेडिसिन डॉक्टर अदुगी मनाक्ता लाक्तुना येंगलै करी करीनो टेस्ट मयाम अमा तौरओ हाइदुना इरई टेस्ट सिंग अदो मथंग मथंग लोइना तौरगा येंगहल्ले डॉक्टर ना तौरक्लिबा टेस्ट सिंग अदो मथंग मथंग येंगबा लोइरगा थोइदोकना अकाइबा लैते हक्सांगी दरकार ओइबा मसी ओइबा चिंजाक सिंग वाटपदगी होलक्पनी मतम मतमगी अनवा पेट हैराना सिंगबा मसी ओइबा चिंजाक सिंग चांग नाइना सारगा अदुम फाखिनीदा हाइदुना हिदाक अनि अहुम खक इरई नुमिदांग वाई अदुदा बिनोयदो डॉक्टर द येंगलुबगी से अदो पुदुना थोक्चुमगी फार्मेसी दो तमना लाई बिनोयना लाक्पा मतम अदो अयाम्बा मतमदा सोमरेंद्रोगी नुपी अदुना फार्मेसी द लैबा मतम अदो येंगलगा लाइबनी फार्मेसी अदुदा हिदाक लैबा मी अनि हुमसु लेरमली बिनोयना मताय अमदा थैदोक्तुना मखोय अदो हनखिबा गायरमनी मखोय सिंग अदो हिदाक लैबा लोइदुना लोइना चनख्रबा मतुंगदा बिनोयना नोकफेट तौदुना फार्मेसी अदुदा चंगलक्लगा डॉक्टर द येंगलुबगी से अदो थम्मी हिदाक सिंगसे हॉस्पिटल मना की फार्मेसी सिंग अदुदगी नसाई लोइना लैरक्पा यारबनी थवोइना नखोइगी फार्मेसी असिदगी लैगे हाइदुना लाक्लिबनी मतम सांगना ओइनदना वारी सानरक्पा फिबम अदुदा सोमरेंद्रोगी नुपी अदुसु थवोइना चिंगनरुबा तौदना चे अदो हेक्ता येंगलगा माना थोकपा विटामिन अमगा इरक्लिबा टेबलेट खरा अदुगा पीरे बिनोयसो मदु पुदुना लाक्ले मतम खरा हिदाक चारबगी तुंगदा बिनोयगी हक्चांगी फिबम नोंगमगी सोक्चिन बेहेलक्खी मतम सांगना कुमलैना पुबगी मवोंगदा चिफेट चिफेट अदुम नादुना लाक्लबनीना महाकी नुपी शांतिबलानसु यामना कन्ना थोइना लूना लौसिलुदे बिनोय मसानसु थोइना हेना अनाबा खांगबसे हैनख्रबनीना कन्ना खंजिलुदे ममै थंगदा अनाबगी फिबमना का हेना हेंजिलक्तबा मतम अदुददी अमुबा कौदुना शांतिबलाना बिनोयबु हॉस्पिटल दा पुखलामनी डॉक्टर सिंगना कुपना एग्जामाइन तौरबा मतुंगदा खंगबा ngamle बिनोयगी हक्चांगदा मतम सांगना करिगुंबा केमिकल खरना साइड इफेक्ट थोखनदुना हक्चांगी कयात अयाम्बा मथौ तौद्रे बिनोय महाकना लाना चासिनकेबा हिदाक सिंग अदुना साइड इफेक्ट थोखनदुना हक्चांगी कयात सिंगदा हु ओनदुना नोंगमा नोंगमगी हक्चांग अदो सोक्चिलक्पना नुमित कुनीमुक हॉस्पिटल दा लाइकनरमलबा मतुंगदा लाइकनबा ngamdana लाइखिद्रे पाव अदो ताबदा लैकाई मियामसु नुंगाइनद्रे सोमरेंद्रोसु ताबिनोयदो अइगी फार्मेसी दा हिदाक लैबा हेक हेक लाक्लम्बनी नुंगाइतेदा सोनजै अदुबो अयाम्बा मतमदा उनदुना वारी सादुना हिदाक हेक हेक लैरिबदी सोमरेंद्रोगी नुपी अनितानी पावदो ताबदा अनितासु यामना नुंगाइखिदे ममितगी मपी ताना कपखी बिनोयगी मंगानी लैहुन नुमिता अनितादो माके अस्ति यावबा लाखी बिनोयदो कमदौना लैखिद्रिनो हाइबगी मतांगदा मयामना अदुम ngangnabada अनिताना ताई बिनोयना लैखिद्रिबासी हिदाक लाना चारुबगिनी हाई असुमना ngangnaba ताबदुदा अनितादो मसादो स्वाई स्वाई लावी नुमितो बिनोयना डॉक्टर दा येंगलुबगिनी हाइदुना चे पुदुना लाखिबा नुमितो निंगसिंगलाई नुमितुदा बिनोयना डॉक्टर चलुबगी नुंगाइबा नोकनिंगबा वारी कया लीबदुदा अनिता तो यामना नोखी बिनोयगी सोंदम नादम्बा मौंग मतौ अदुगा ngang-thorokpadadi yamna akalathaugi wa kaya ngangbado tabadi nungai nokningba fawi atai matamdadi doctor na irakpa hidak singdadi mahakki mapuroiba Somarendro da WhatsApp ta photo kaplaga hidak sing adugi mari makhong kupna hangbani matam sangnadagi Binoydi makoida doctor gi se sang purakuna hidak laiba haibase kaya yaudabani na mahakki nuaidabado hairaga sanaba makoina khangba hidak ama hekta pibani mado fai fatte comment amatasu Binoyna pikhide hidak yonba yamna nungai numitusu Binoyna orakliba se aduda iriba hidak singado Anitana mahakna si oiramgani haina khanba hidak singado pikhibani Binoygi oibaduda
thoina hena lumna khanjiludabani ngasi asti mafamda hidak lana charubagani hainarakwa wafam ado hekta bamaktada binoido mana hatpaga sap manana thokre haina khallubamaktada Anita do mamitagi mapi sintharakpada natana mafam aduda mahak kuina leiramdre yumda adumak tuminna halakle numito Anita do yamna ningamdana yamna nungaitana kapki binoina laikhidaba umni suba numit adugi namidang athengbadani makoigi pharmacy aduda hongdang thiladuna Somarendra haina tanna kauba ai mahusagi mahusa Anitana huk haugatli khonjel ado tabada mahaki mapuroiba Somarendra da mi hidak leibala pamale haina haudoi Somarendra na masado ihai hainingdana pharmacy fambasi sendong budi lai haibabu tumpham safam khangdabase onthokna nungai khidre aikhoigi sina sorok mapal daga laisille haina murum solaga maga Anitaga makhada kumtharakuna pharmacy romda sangla I pharmacy gi manunglom thangba thong ado hangdoktuna thong maya da lairiba blood pressure do on tauge haine taubamaktada Somarendra gi mangak thamda kanano amana kanna sablakhi amamba maraktuda Somarendra na I a tauba makhol do tabada tunglomda tapna inaraklibi Anita do khonglei thuna paraprap changlaga pharmacy manungi mayado ngana bagidamak thong marakta lairiba switch do on tawrami Somarendra do sor thabet holaga masado pharmacy manung aduda koyeng yenglaknami Anita na kaidawrage changsili Somarendra na masado sor thabet holaga kanano amana ngaksamda sabla I haina tamni Anita na hidak laibala kamba mi singdusu satkraba male changasi lao tamo haina Somarendra bo amuk puduna mathakta kakre ngasigi thaudok asida Somarendra do pungmak ngaki Anita su wakhal do mon khalai adobo mahaki mapuroibada binoida hidak lana piki haibagi wado mahakna haidoktri asumna numit humni haukre ahingduda Somarendra ga Anita ga wari saraduna pharmacy phaminari matamduda makoi leikaidagi mani singthokpa amala I aduga Somarendra do makoigi mamadugi hidak amuktang kapiradaba yadre haiduna kauduna satkhi pharmacy da Anita matomtamak laihawi Anita su Somarendra halakpa ngaina pharmacy aduda matomta lai lakmandraba aduda phone tawi maduda Somarendra na Anita nang thong londribro thong lon silo ai mamase khara serious oibadagi hospital da pukhatpa ngakang yauriye thong lon silo hairakhi Anita su Somarendra lakhairoi haibaduda thong ado lonsilli thong lonsilaba matungda paksidagi paisa sing ado lauthokuna masing thiba honaringai mai phut launa mutkhi Anita na ihe tanjasa kidre hairaga makoigi mahusa maikhet mobile singba thampham aduda khut maraga mobile la maikela phangba matang lauge haiduna hirakhi khanghaudana Anita da kanagumba amana yamna kanhin ilakhi Anita do kadomdano amamba marak aduda makok aduna posai de yaisilaga upthuna tui saina aduda Anita khanghaudana ima haina lauthokhi ikan kanadana Anita gi manimpok ado kaidawrage ne kaidawrage haiduna pharmacy manung aduda sangla I makuta pairak liba sorale adugi mainga aduda ure mamung nupi Anita na pharmacy manunggi hidak tampham rek aduda yaisilaga makhada aduna lairibado maraiba kadusu ina punga ngangle manimpok aduna isingka khatha khotuna tawbaduda Anita dusu gyan tara I masa adudi ipa khalli manimpok aduna sinana bathamba NS aduna lasing khara lauraga asokpado sami aduga betadin molona singba khara hapsin widuna mamung nupi adubu phamungda fazana hiptha handuna otha hanbire Anita mamangi thaudokta mahaki mapuroiba Somarendra da makhori sablaki haibaduda mahak thajabagumsu tauki bani adubu ngasigi thaudok adudadi hakthengnana masamakta thoknabanina mahak thajare kanagumba khara kanagumba gi hawai athamana singba
नत्रगा बुट प्रेत फतबा लाइन सिंबा फार्मासी मनुंग असिदा लैरे हाइबदो ममई थंगदा हनबा याबा मखै खल्लगा अनिताना सोइदना बिनोयगी थवाय अदुना बुट ओंदुना मखोयगी फार्मासीदा मखोयदा लमन खुंबा लाकपा सोइदना ओइरमगनी वाखल असिमक्तना अनिताना नोंगालगा महकी मनेम्बोक अमदी मपुरोइबा सोमरेंद्र कौशलमी अतई कनासु तहंदना ममांगदा बिनोयना मखोयगी फार्मासीदा हिदाक लैबा मतमदा महांगनी हिदाक लाना पीखिबगी वारी अदो तमलमी मथंग नुमितकी अयुक अंगनबदा बिनोयगी ममा इबेमदो वांगुदा चटखी मीना हाइनाबा वांगुदगी इमारासी हाइरगा हेक्तमक मणिपुर पुंबा खंगनरिबी माइबी अदो कौरुदुना मखोयगी फार्मासी मनुंग अदो लाई फजना खोरम थोहल्ली अदुगा फत्तबा सारोय ngaroy ut प्रेन सिंगबसु लोइना तांथोहल्लमनी माइबी अदुना पोरक्पा लाइगी पोलम सिंग अदो सीना अदुना मखोयगी जंत्र अमममसु साबिदुना सिहल्लमनी नुमितुदगीदी अमुक हन्ना मखोयगी फार्मासीदा तमनबा अमदी फत्तबा थौदोक अमता थोखिद्रे You must die.